ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯁꯤꯔꯣꯏꯗ ꯑꯍꯤꯡ ꯋꯥꯔꯤ ꯑꯁꯤꯒꯤ 13 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯊꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯍꯥꯛ ꯆꯠꯂꯝꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯛ ꯎꯗꯕ ꯑꯃꯅ ꯌꯦꯠꯈꯤꯕ ꯑꯗꯨꯗ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯡ ꯌꯦꯠ ꯑꯗꯨꯗꯒꯤ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯣꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯛꯂꯦ꯫ ꯃꯁꯥ ꯑꯗꯨ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯂꯩꯔꯦꯟ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯔꯦꯟ ꯂꯥꯕ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯣ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯑꯗꯨ ꯂꯥꯏꯑꯣꯏꯔꯕ ꯂꯩꯔꯦꯟꯅꯤ꯫ ꯂꯩꯔꯦꯟ ꯑꯗꯨ ꯑꯣꯛꯅꯔꯨꯕ ꯊꯦꯡꯅꯔꯨꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯂꯛꯂꯦ꯫ ꯂꯩꯔꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯏꯕ ꯑꯗꯨ ꯄꯨꯝꯅ ꯌꯣꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ꯫ ꯂꯩꯔꯦꯟ ꯑꯗꯨꯒ ꯃꯨꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯔꯦꯟ ꯑꯗꯨꯒ ꯁꯥꯊꯦꯡꯅꯔꯨꯕꯅ ꯃꯥꯏꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯕꯨꯛ ꯀꯪꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨ ꯃꯕꯨꯛ ꯀꯪꯈꯠꯂꯛꯄ ꯑꯗꯨꯗ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯐꯥꯎꯖꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯕꯨꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯪꯈꯠꯂꯛꯑꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯝꯃꯤ꯫ ꯂꯩꯔꯦꯟ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯎꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯟꯅ ꯌꯣꯠꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯨꯛꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯗꯨꯅ ꯂꯩꯔꯦꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯍꯩꯖꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯗꯨ ꯁꯣꯟꯕꯗꯒꯤ ꯃꯕꯨꯛ ꯀꯪꯈꯠꯂꯝꯕ ꯑꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯦꯟ ꯑꯗꯨꯒꯤ ꯃꯀꯣꯛ ꯃꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ꯫ ꯍꯦ ꯇꯨꯕꯤ ꯂꯩꯔꯦꯟ ꯄꯥꯈꯪꯕ, ꯅꯁꯣꯡ ꯀꯥꯡꯕꯤꯒꯅꯨ, ꯅꯍꯟꯐꯝꯗ ꯍꯜꯂꯣ, ꯅꯇꯦꯐꯝꯗ ꯇꯦꯔꯣ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯦꯟ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯊꯥꯗꯣꯛꯇꯨꯅ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨ ꯂꯩꯔꯦꯟ ꯑꯗꯨꯗꯒꯤ ꯊꯋꯥꯏꯕꯨꯗꯤ ꯀꯟꯖꯍꯧꯔꯦ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯤꯟꯖꯨ ꯂꯩꯆꯨꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯁꯪ ꯁꯪꯉꯦ꯫ ꯁꯪꯕꯥꯅꯕ ꯑꯃ ꯌꯥꯎꯔꯦ꯫ ꯃꯥꯏꯕ ꯑꯗꯨ ꯃꯁꯥ ꯆꯣꯛꯊꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯨꯕꯨ ꯊꯤꯕ ꯐꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯔꯥꯖꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ꯫ ꯆꯥꯅꯅꯕꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯥꯛꯄꯅ ꯃꯌꯦꯡ ꯇꯥꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯂꯨꯁꯤꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯃ ꯌꯥꯜꯂꯒ ꯂꯐꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯑꯅꯧꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗ ꯁꯤ ꯆꯥꯔꯕꯗꯤ ꯄꯥꯡꯒꯜ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯛꯅꯅꯕ ꯏꯁꯤꯡ ꯕꯣꯇꯜꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯆꯦꯜꯂꯤꯕ ꯆꯤꯡꯖꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯕꯣꯇꯜꯁꯤꯡ ꯑꯗꯨꯗ ꯄꯤꯛ ꯄꯤꯛ ꯊꯟꯅꯕ ꯏꯁꯤꯡ ꯍꯥꯖꯤꯜꯂꯦ꯫ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯈꯤꯔꯝꯗꯦ꯫ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃꯨꯛ ꯑꯃ ꯍꯥꯏ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯁꯤꯗ ꯎ ꯑꯆꯧꯕ ꯑꯃ ꯍꯧꯍꯧꯕꯅꯤ, ꯅꯨꯡ ꯑꯃ ꯂꯩꯕꯅꯤ, ꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯠꯄꯅꯤ, ꯃꯣꯡꯐꯝ ꯂꯩꯕ ꯑꯗꯨꯗꯅꯤ, ꯂꯩꯆꯦꯡ ꯆꯥꯏꯕꯤꯅꯤ, ꯅꯨꯡꯖꯦꯡ ꯄꯣꯛꯄꯤꯅꯤ꯫ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯥꯟꯕ ꯑꯃꯠꯇ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯃꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯦꯡꯅꯔꯦ꯫ ꯅꯨꯃꯤꯠ ꯊꯣꯛꯅ ꯐꯅꯌꯥꯝꯅ ꯉꯥꯜꯂꯕꯁꯨ ꯃꯐꯝ ꯑꯗꯨꯗꯤ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯕꯁꯨ ꯂꯝꯕꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯀꯗꯣꯝꯗ ꯆꯠꯂꯒ ꯀꯔꯤ ꯇꯧꯒꯗꯒꯦ, ꯀꯔꯤ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯃꯃꯤꯠꯁꯤꯡ ꯑꯗꯨꯁꯨ ꯄꯥꯡꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯍꯟꯈꯤꯕ ꯑꯁꯤꯗ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨ
ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯁꯥꯁꯤꯡ ꯑꯗꯨ ꯅꯦ ꯇꯥꯕ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯖꯤꯡꯇꯥꯏ ꯖꯤꯡꯁꯥꯡ ꯅꯥꯄꯣꯝ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯣꯏꯗꯅ ꯌꯧꯕ ꯉꯝꯂꯕꯗꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯥꯏꯕ ꯑꯗꯨꯁꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯥꯡꯈꯤꯕ ꯔꯥꯖꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯎꯔꯤ ꯋꯥꯔꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯕꯨ ꯔꯥꯖꯨꯅ ꯆꯠꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯐꯪꯕ ꯌꯥꯕ ꯑꯃꯠꯇꯁꯨ ꯐꯪꯈꯤꯗꯦ꯫ ꯃꯁꯥꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯕ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯔꯥꯖꯨꯕꯨ ꯊꯤꯕ ꯂꯥꯛꯏꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯆꯥꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯅꯔꯤ꯫ ꯔꯥꯖꯨꯒ ꯄꯥꯔꯩꯍꯟꯕꯒꯗꯤ ꯎ ꯃꯈꯥ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯖꯨ ꯊꯥ ꯍꯧꯔꯛꯄꯒ ꯅꯍꯥꯟ ꯃꯈꯩ ꯅꯣꯡ ꯅꯤꯅꯤꯗꯤ ꯅꯣꯡ ꯆꯨꯔꯨꯗ꯭ꯔꯕꯒ ꯑꯃꯨꯛ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯇꯤꯌꯥ ꯑꯗꯨ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯆꯨꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯄꯣꯊꯥꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯃꯗꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯅꯣꯡ ꯑꯗꯨ ꯊꯨꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡ ꯆꯨꯕꯒ ꯈꯥꯛꯄ ꯂꯥꯎꯕ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯖ ꯇꯥꯔꯛꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯈꯣꯏꯅ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕꯗ ꯂꯩꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯒꯤ ꯃꯔꯨꯝ ꯊꯨꯞꯄꯒ ꯂꯩꯕꯒ, ꯄꯥꯠꯄꯥꯟ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯕꯒ, ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯏꯌꯥꯏ ꯏꯅꯤꯜ ꯈꯔꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯗ ꯅꯣꯡꯒ ꯆꯨꯕꯒ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯄꯥꯊꯣꯔꯛꯄꯒ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯣꯡ ꯑꯗꯨꯁꯨ ꯑꯔꯦꯞꯄ ꯂꯩꯇꯅ ꯆꯨꯕꯒ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯊꯨꯝꯖꯤꯜꯂꯛꯄ ꯍꯦꯜꯂꯛꯂꯦ꯫ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯎꯖꯥꯎ ꯎꯔꯦꯜ ꯀꯌꯥ ꯑꯃꯁꯨ ꯄꯥꯛꯇꯛꯅꯅ ꯍꯧꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯎꯅꯤꯡꯊꯧꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ꯫ ꯏꯁꯤꯡꯅ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯈꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯇꯤꯌꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯈꯥꯛꯄ ꯂꯥꯎꯕ ꯃꯔꯛ ꯑꯗꯨꯗ ꯑꯇꯤꯌꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨ ꯁꯦꯒꯥꯏꯕ ꯃꯥꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗ꯫ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯏꯔꯨꯛꯂꯨꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯆꯣꯏꯖꯥꯏꯅꯔꯕ ꯁꯝꯂꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯎꯗꯦ꯫ ꯃꯃꯥꯏ ꯄꯨꯝꯕ ꯑꯗꯨ ꯁꯝꯂꯥꯡ ꯑꯗꯨꯅ ꯄꯨꯡꯀꯨꯞ ꯍꯦꯛ ꯀꯨꯞꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯨꯞꯂꯒ ꯐꯥꯎꯒꯠꯂꯛꯂꯤꯕ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗꯒꯤꯗꯤ ꯐꯅꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯅꯨꯄꯤ ꯑꯗꯨ ꯄꯥꯠ ꯑꯗꯨꯗꯒꯤ ꯂꯩꯔꯥꯏ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯀꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯀꯪꯐꯥꯜꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯀꯩ ꯑꯣꯟꯈ꯭ꯔꯦ꯫ ꯍꯩꯅꯕꯤ ꯃꯐꯝ ꯍꯩꯅꯕ ꯄꯥꯠ ꯀꯩ ꯑꯣꯏꯕꯤ ꯄꯥꯠ ꯀꯧꯏ꯫ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯀꯩ ꯑꯣꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯎꯈ꯭ꯔꯨꯜꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯅꯥꯒꯥ ꯇꯥꯡꯈꯨꯜ ꯑꯅꯝꯕꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯅꯥꯒꯥ ꯖꯥꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯉꯥꯃꯤ ꯅꯥꯒꯥ ꯍꯥꯏꯅ ꯐꯨꯔꯨꯞ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯦ ꯀꯣꯍꯤꯃꯥ, ꯗꯤꯃꯥꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯎꯈ꯭ꯔꯨꯜꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯃꯤ ꯖꯥꯇꯤꯒꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯂꯥꯏ ꯇꯤꯟꯒ ꯁꯝꯅꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯇꯦꯈꯨ ꯃꯤꯌꯥꯕꯥꯏ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟꯁꯤ ꯌꯥꯝꯅ ꯍꯩꯅꯩ꯫ ꯍꯥꯏꯔꯤꯕ ꯇꯦꯈꯨ ꯃꯤꯌꯥꯕꯥꯏ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟ ꯑꯁꯤꯗ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯩ ꯑꯣꯟꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯝ ꯍꯧꯗꯣꯡꯁꯨ ꯑꯣꯜꯂꯤ꯫ ꯑꯉꯥꯃꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯇꯦꯈꯨ ꯃꯤꯌꯥꯕꯥꯏ ꯀꯥꯡꯂꯣꯟ ꯑꯁꯤ ꯆꯦꯠꯅ ꯉꯥꯛꯇꯨꯅ ꯆꯠꯂꯤ꯫ ꯀꯩ ꯑꯣꯜꯂꯕ ꯃꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥ ꯁꯟ ꯑꯇꯩꯗ ꯑꯦꯇꯦꯛ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯍꯥꯏꯔꯤꯕ ꯑꯉꯥꯃꯤ ꯐꯨꯔꯨꯞ ꯑꯁꯤ ꯂꯤꯟ ꯑꯃꯁꯨꯡ ꯌꯣꯡꯁꯨ ꯑꯣꯟꯕ ꯉꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯁꯥ ꯐꯪꯈꯤꯕꯅ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕ ꯅꯨꯄꯤ ꯑꯁꯤ ꯀꯩ ꯑꯣꯟꯈꯤꯕꯅꯤ꯫ ꯀꯩ ꯑꯗꯨ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯇ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡꯅ ꯄꯥꯊꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯁꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯝꯁꯨ ꯎ ꯃꯈꯥꯗ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯎꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯃꯔꯦꯞ ꯌꯧꯅ ꯏꯁꯤꯡ ꯑꯗꯨꯅ ꯊꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯩ ꯑꯗꯨꯅ
ꯑꯀꯪꯕ ꯃꯐꯝ ꯏꯁꯤꯡ ꯑꯗꯨꯅ ꯌꯧꯕ ꯉꯝꯗꯕ ꯃꯐꯝ ꯈꯟꯗꯨꯅ ꯑꯃꯨꯛ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯀꯩ ꯑꯗꯨꯅ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯑꯁꯥꯎꯕꯅ ꯃꯪꯑꯣꯏꯅꯈꯤꯕꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯩ ꯑꯗꯨ ꯃꯁꯥꯗ ꯆꯩꯅꯥꯅ ꯌꯣꯝꯂꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯁꯦꯠꯅꯤꯡꯕ ꯃꯅꯤꯡ ꯊꯨꯡꯕ ꯐꯪꯖꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯥꯌꯦꯡ ꯆꯥꯕ ꯇꯥꯏꯕꯪꯁꯥ ꯍꯥꯏꯕꯗꯣ ꯑꯣꯜꯂꯦ꯫ ꯀꯩ ꯑꯗꯨꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯦ꯫ ꯀꯩ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨ ꯎꯄꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯅꯥꯀꯣꯡꯁꯤꯡꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯔꯦ꯫ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯂꯥꯛꯑꯦ? ꯂꯥꯛꯏꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯉꯝꯃꯔꯣꯏ꯫ ꯂꯩꯀꯨꯠꯇ꯭ꯔꯥ ꯂꯩꯔꯥꯏꯗ꯭ꯔꯥ ꯆꯪꯖꯍꯧꯔꯒꯦ"꯫ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯩ ꯂꯥꯛꯑꯦ? ꯃꯌꯥꯝ ꯎꯁꯤꯡꯁꯤꯒꯤ ꯃꯔꯨꯝꯗ ꯃꯌꯥꯝ ꯂꯣꯠꯇꯨꯅ ꯂꯩꯔꯁꯦ꯫ ꯀꯃꯥꯏꯅ ꯀꯩ ꯑꯁꯤꯒ ꯑꯃꯨꯛ ꯃꯨꯛꯅꯗꯨꯅ ꯃꯥꯌꯣꯛ ꯌꯥꯔꯨꯅꯤ? ꯏꯁꯤꯇꯥꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯆꯞ ꯌꯨꯡꯉꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯩꯍꯟꯕ ꯑꯃꯗꯤ ꯁꯣꯅꯥꯃꯅꯤꯁꯨ ꯔꯥꯖꯨꯕꯨ ꯁꯝꯗꯨꯅ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯃꯑꯣꯡ ꯑꯃ ꯑꯣꯏꯈ꯭ꯔꯦ, ꯍꯦꯟꯅ ꯀꯟꯅ ꯆꯨꯊꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯔꯥꯖꯨ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯄ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯃꯁꯥ ꯃꯎ ꯑꯗꯨ ꯂꯩꯔꯦꯟ ꯑꯗꯨꯒ ꯃꯨꯛꯅꯔꯨꯕꯒ ꯅꯝꯅꯔꯨꯕꯒ ꯃꯄꯥꯡꯒꯜ ꯊꯧꯅꯥ ꯈꯔꯗꯤ ꯃꯌꯦꯡ ꯇꯥꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯄꯥꯊꯣꯔꯛꯄꯅ ꯅꯣꯡꯅꯒ ꯂꯦꯞꯇꯕꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯈꯨꯎ ꯃꯄꯥ ꯑꯗꯨ ꯌꯧꯔꯦ꯫ ꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯂꯤꯛꯅ ꯃꯁꯥ ꯑꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯀꯩ ꯑꯗꯨꯅ ꯂꯥꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ꯫ ꯀꯩ ꯑꯗꯨꯒꯤ ꯃꯤꯠꯀ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯤꯠꯀ ꯃꯄꯥ ꯆꯥꯅꯔꯦ꯫ ꯀꯩ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒ ꯍꯦꯛ ꯃꯤꯠ ꯆꯥꯅꯔꯨꯕꯗ ꯀꯩ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯩ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯉꯔꯪ ꯍꯦꯛ ꯉꯪꯂꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯀꯩ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯅꯤꯄꯥ ꯑꯗꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯍꯟꯗꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯟꯗꯣꯔꯛꯂꯤꯕ ꯃꯈꯩ ꯀꯩ ꯑꯗꯨꯁꯨ ꯆꯪꯁꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯀꯩ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯕ ꯑꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯎꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯅ ꯀꯔꯣꯝꯗꯒꯤꯅꯣ ꯑꯃꯨꯛ ꯂꯥꯛꯏꯕ ꯑꯁꯤꯅ? ꯁꯣꯏꯗ꯭ꯔꯦ, ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯔꯥꯖꯨ ꯃꯥꯡꯈꯤꯕ ꯑꯁꯤꯗ"꯫ ꯂꯨꯁꯤꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯇꯤ ꯂꯥꯏ ꯇꯤꯟ ꯁꯝꯅꯕ ꯃꯤ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯑꯁꯦ ꯂꯤꯔꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯏꯕꯨꯡ ꯔꯥꯖꯨꯒꯤ ꯊꯋꯥꯏꯃꯤ ꯑꯁꯤꯕꯨ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯪꯇꯥꯛꯇ ꯃꯤꯈꯣꯕꯥ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯍꯥꯛ ꯊꯦꯡꯅꯗꯅꯕ ꯂꯣꯠꯂꯁꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯥꯛꯀ ꯃꯨꯛꯅꯔꯨꯕ ꯍꯥꯏꯕ ꯑꯁꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯒꯅꯤ꯫ ꯆꯤꯡꯒꯤ ꯏꯕꯦꯟꯅ ꯑꯩꯈꯣꯏꯗ ꯏꯁꯥ ꯀꯟꯖꯅꯕ ꯄꯣꯠꯁꯛ ꯁꯨꯅꯕ ꯄꯤꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅꯁꯨ ꯇꯟꯖꯥ ꯑꯁꯤꯗ ꯀꯩꯁꯤꯃꯁꯨ ꯃꯥꯏꯕꯁꯤꯃꯁꯨ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯥ ꯑꯣꯏꯔꯅꯤ꯫ ꯀꯩ ꯑꯗꯨꯁꯨ ꯃꯁꯣꯡ ꯐꯟꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯀꯩ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯂꯥꯝꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝ ꯃꯄꯥ ꯑꯗꯨ ꯌꯦꯡꯂꯒ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯀꯩ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯀꯩ ꯑꯗꯨꯒ ꯃꯨꯛꯅꯔꯦ꯫ ꯀꯩ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ 10ꯒꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥꯅꯤ꯫ ꯀꯩ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒ ꯏꯁꯤꯡ ꯑꯣꯏ ꯀꯪꯐꯥꯜ ꯑꯣꯏ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯅꯝꯅꯔꯛꯑꯦ꯫ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯨꯕ ꯂꯦꯞꯇ꯭ꯔꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯏ꯫ ꯃꯁꯥ ꯃꯎ ꯐꯕ ꯀꯩꯅꯤ꯫ ꯀꯩ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯁꯔꯥꯛ ꯇꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯩ ꯁꯤꯡꯂꯕ ꯃꯥꯏꯕꯅꯤ꯫ ꯀꯩ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠꯇ ꯇꯥꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯥ ꯃꯎ ꯑꯗꯨ ꯀꯩ ꯑꯗꯨꯅ ꯈꯣꯠꯄꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯈꯔꯗꯤ ꯁꯥꯔꯦ ꯑꯃꯗꯤ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯀꯩꯅ ꯈꯣꯠꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯏꯅ ꯄꯥꯛꯇꯛꯅꯔꯦ꯫ ꯏꯃꯨ ꯄꯥꯟꯊꯦꯡꯅꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯏ ꯇꯩꯔꯦ꯫ ꯅꯣꯡꯂꯛ ꯑꯗꯨꯗ ꯀꯩ ꯑꯗꯨꯒꯤ ꯃꯔꯦꯞ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡꯅ ꯇꯞꯅ ꯇꯞꯅ ꯌꯧꯁꯤꯜꯂꯛꯂꯦ꯫
ꯀꯩ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒ ꯑꯃꯒ ꯑꯃꯅ ꯍꯦꯟꯅꯗꯦ꯫ ꯀꯩ ꯑꯗꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯈꯣꯠꯄꯒꯤ ꯃꯥꯏꯕ ꯑꯗꯨ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯏꯕ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯧ ꯍꯩ꯫ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯀꯩ ꯑꯗꯣ ꯉꯛꯊꯤ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯀꯩ ꯑꯗꯨꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯉꯛꯊꯤ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯕꯗ ꯀꯩ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯆꯞꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗ ꯀꯩ ꯑꯗꯨ ꯃꯁꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨ ꯂꯩꯋꯥ ꯇꯤꯟꯋꯥꯁꯨ ꯍꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯀꯩ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯣꯟꯊꯔꯛꯂꯦ꯫ ꯃꯨꯛꯅꯔꯝꯕ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝꯅ ꯄꯪꯀꯛ ꯑꯣꯏꯔꯦ꯫ ꯀꯩ ꯑꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨꯒꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯏꯁꯤꯡ ꯑꯗꯨꯅ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯪꯉꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯈꯣꯗꯅ꯫ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯎꯔꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯃꯌꯥꯝ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯨꯞꯇꯨꯅ ꯂꯧꯁꯤꯜꯂꯒ ꯂꯩ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯩ ꯈꯅꯣꯡꯅꯤ꯫ ꯈꯅꯣꯡ ꯑꯩꯅ ꯇꯧꯒꯦꯇ ꯉꯝꯕ ꯂꯩꯕꯥꯛ ꯁꯤꯡꯕꯤꯅꯤ꯫ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ? ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯈꯟꯕ꯭ꯔꯥ? ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯂꯣ꯫ ꯑꯩꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯝ ꯄꯤꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯅꯣꯡꯁꯨ ꯆꯨꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯅꯣꯡꯂꯛ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤ ꯑꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯤ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏ ꯀꯥꯎꯒꯅꯨ꯫ ꯑꯩꯒꯤ ꯆꯦꯛꯂꯥꯆꯥꯗꯣ ꯑꯩꯒꯤ ꯄꯣꯟꯗ ꯐꯥꯖꯤꯟꯗꯨꯅ ꯌꯣꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯏꯈꯨꯠ ꯆꯥꯅ ꯊꯝꯖꯕꯅꯤ꯫ ꯍꯩ ꯄꯥꯡꯗꯕ ꯑꯌꯥꯝꯕ ꯁꯥ, ꯊꯣꯛꯂꯛꯎ ꯂꯥꯎ, ꯂꯣꯠꯇꯨꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯒ ꯂꯝꯕꯥ ꯄꯥꯕ ꯅꯇꯤꯛ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯧ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯔꯩꯍꯟꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯂꯨꯁꯤꯁꯨ ꯔꯥꯖꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯅꯥꯃꯅꯤ, ꯏꯁꯤꯇꯥ, ꯕꯤꯀꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯎꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯂꯤꯛꯂꯥꯏ, ꯂꯨꯁꯤ ꯑꯃꯗꯤ ꯄꯥꯔꯩꯍꯟꯕꯗꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯗꯨꯝꯅ ꯂꯦꯞꯂꯔꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ ꯅꯈꯣꯏ ꯑꯍꯨꯝ ꯑꯣꯏꯔꯦ ꯊꯧꯅꯥ ꯌꯥꯝꯅ ꯐꯔꯤꯁꯦ꯫ ꯄꯥꯔꯩꯍꯟꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯅꯪꯒꯨꯝꯅ ꯄꯥꯡꯗꯕ, ꯑꯌꯥꯝꯕ ꯑꯁꯣꯟꯕ ꯃꯤ ꯊꯤꯗꯨꯅ ꯁꯔꯥꯛ ꯇꯝꯕ ꯅꯪꯒꯨꯝꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯒꯦ ꯁꯝꯕꯜ ꯑꯣꯏꯒꯦ ꯈꯟꯒꯅꯨ꯫ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯧ꯫ ꯂꯨꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯈꯅꯣꯡ ꯅꯠꯇ꯭ꯔꯥ? ꯃꯤꯒꯤ ꯐꯅꯕ ꯇꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯑꯣꯏꯖꯕ ꯇꯣꯡꯖꯕ ꯀꯔꯤꯅꯣ? ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯩꯒꯤ ꯃꯇꯝꯕꯨ ꯅꯈꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯗꯣ ꯄꯥꯝꯃꯨꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯑꯗꯨ ꯃꯆꯤꯜꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂꯒ ꯂꯩꯇꯨꯝ ꯑꯍꯨꯝꯈꯛ ꯑꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯝꯅ ꯊꯣꯝꯃꯛꯏ꯫ ꯂꯩꯇꯨꯝ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯄꯥꯟꯕ ꯃꯇꯝꯗ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯝꯂꯛꯂꯤꯕ ꯂꯩꯇꯨꯝ ꯑꯗꯨꯅ ꯐꯅ ꯄꯥꯜꯂꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯈꯥꯡ ꯀꯜꯂꯝꯃꯤ꯫ ꯂꯨꯁꯤꯗꯤ ꯆꯤꯡꯒꯤ ꯏꯕꯦꯟ ꯑꯗꯨꯅ ꯁꯤꯟꯅꯔꯛꯈꯤꯕ ꯏꯔꯣꯏ ꯃꯆꯤ ꯑꯃꯗꯤ ꯂꯤꯛꯀꯣꯟ ꯑꯍꯨꯝ ꯑꯗꯨꯁꯨ ꯄꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯂꯩꯇꯨꯝ ꯑꯗꯨꯅ ꯃꯁꯥꯗ ꯁꯣꯛꯂꯕꯁꯨ ꯆꯩꯅꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯥꯎꯕꯃꯛꯇꯤ ꯑꯣꯏꯈꯤꯗꯦ꯫ ꯆꯩꯅꯥ ꯑꯗꯨꯗꯤ ꯐꯥꯎꯈꯤꯗꯦ꯫ ꯂꯨꯁꯤꯅ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯈꯉꯥꯎ ꯑꯗꯨꯒꯤ ꯐꯤꯔꯤꯈꯥꯎꯗꯒꯤ ꯏꯔꯣꯏ ꯃꯆꯤ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯏꯔꯣꯏ ꯃꯆꯤ ꯑꯗꯨ ꯄꯨꯊꯣꯔꯛꯄꯗꯒꯤꯗꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯕ ꯑꯗꯣ ꯍꯟꯊꯈꯤꯔꯝꯃꯤ꯫ ꯄꯥꯔꯩꯍꯟꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯗꯤ ꯂꯩꯇꯨꯝ ꯑꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯃꯩꯁꯥ ꯐꯪꯕꯒꯨꯝ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯏꯈꯪ ꯈꯪꯗꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯃꯁꯥ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ
ꯄꯥꯊꯣꯔꯛꯄꯒ ꯅꯣꯡꯅ ꯂꯦꯞꯇꯅ ꯆꯨꯕꯒ ꯃꯥꯏꯕ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠꯁꯤꯡꯅ ꯁꯤꯡꯉꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯂꯨꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯔꯣꯏ ꯃꯆꯤ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫